Constitution of India Maitai Mayekta Fongdore Puwari ki tangkak ama oheuraganay CM Manipur Lainga ki Law and Legislative Affairs Department na India ki Constitution bu mitay mayekta Fongdore basida Manipur ki Chief Minister Nongthongban Birenayai papauzal pikre Chief Minister na mahaki social media account da thagalakpa post amada India ki Constitution Maitai Mayekta Fongdore basi puwari ki tangkak ama oheuraganay Asigumba singthaningai oiba khongthang asina Manipuri mayek pu yokhatpada natana Manipuri lol natraga Maitai lol ngangliba singda Indian Constitution khangan bagi lambi ama oiragani haina palle hiram asiga mari lainana Chief Minister na piba paujel ama dahay Manipur lainga ki law amasung Legislative Affairs Department na Constitution of India ge Diglot edition English Manipuri ama puthokadaw riloinana masi Manipuri mitai mayek script phongadaw re Constitution of India haibase laibak asigi Supreme Law ama oiribanay masida miyamgi fundamental rights directive principle amasung tawpham thokpa mathausing yauribanay masina political gi oigadaba masak mawong pangthokadaba thabak thawong lainga ki loisangsing na tawgadaba mathaw amasung makhoida laigadaba matik mayai kaya mapung phana iduna yaure masi malemgi manungda khwaidagi sangba ayiba constitution ju oiribani haina palle Constitution of India chanakhiba matung sahi humbudraga humdoi suraba phawbada Masida yauriba wafamsing micham miyamna khangba ngambagi wangmada leire maramde masi masagi local gi lolda phangba ngamdaba asina ne Fonggadoriba Constitution amasung 105 suba amendment asina mitai mayek londa ithokadoriba se singthaningai oibaga loinana akhanaba ma oiraga ne masigi se fong asida yauriba document sing ase Manipur gi oina mamal naidraba lannama oiraga ne Loinana Fongdokadoriba edition asina Manipur gi puwari gi tangkak ama oina laihauragani haina Chief Minister gi paujel aduda palle Selthum gi awaba kokhanaba CM Birena Center da lupa crore chatruk pibi na ba haijakre Manipur da thokliba irang asina state asige GST khomgat pagi chang cha da taraga mapan hanthakre Manipur da haukiba me thada gi September phawbada Kanglup ki irang leibana Selthum gi phibam phasilakta basigi damak Center da lupa crore chatruk pibi na ba Manipur ki Chief Minister Nongthongban Birena haijakre Manipur da chahi asigi medagi hauduna thorogliba Kanglup ki irang asina Manipur gi lalolitik tawriba singda chawna saitheng pire masina maram oiduna India gi oina GST khomgat pagi chang asida digit ani hengat khrabasu state asida de GST khomgat pagi chang cha da taraga mapan hantharakhre haina report tawna khraba nei Kuki militant singi khutta punsi lom khraba abem chage GSC ga lainga ka yana khre ngasi arwai baikai khumnaba udlaga lairol challaga nei Manipur thugaiba pamba kuki MLA tara chairak pinaba imagi mairagi arwai ba wafam ningthauka phawbada chairak pidrabade mathang numitagi speaker amasung BJP president gi mathakta khongjang changsilaga nei